Hello mayam, channel asibu nungsipiduna subscribe tawbiriba subscriber singbu ahanba maktada ikoknona khurumjari ngasi emuk mayam gidamakta puduna laksari Chayol gi oiba Rashifal July gi tang 6 tagina July gi tang 12 phawbagi 2025 ki Haptagi oiba Rashifal aduni ahanbagi rashi asina mes rashi Chayol asi migi sendol singba ngamgani imungda afa nungai thaudo ama thokadori mahida pukning lukkani sinpham hongba natraga anauba thabak ama hongbagi phalpi thajaba yaba marumapang sing thengnagani lamtu satkani sinphamda chai kagani lalol itikki kanaba phangani pukning wakhal nungai gani anauba firol set chagani adubu senchatti khara hengat kadori mathangi rashi asina brisa rashi Chayol asi hidanabagi thabakta mai pa u haiba lei isada leiramba ana ye kokani miga case tawnabada adomna mai pakani sanaroi sing laibok phagani isagi sentok hengatkani mina adombu ikai khumnagani ahallaman singna adombu nusibigani isana pamjaba mafamda posting chatlu haiba sulai adumakpu lalol itiki thabakti Chayol sigi oinadi kaya kanaroi dori mathangi rashi asina Mithun rashi Chayol asi adom thauna lingjen hena laigani lanthum marang kaigani miyamna adombu hena pamdagani budi loksing thokani khorirol suba singsu masek mangal thokani nungsi nungongi lamdasu waithungna waibasu lei isa isu phangjo haiba Chayol ni ishana tawriba karbar hena sakhotpa ngamgani asawa sang singa loina tinagani anauba marum mapang singa sakhang maikhang nagani mathangi rashi asina karkat rashi Chayol asidi anauba mahi masing tamba hawada kaya paknaroi mathangi Chayol dagi oina hawbiyu atai thabak tawbadadi sauna mai pakani lahu singu amadi ikhol na singba koiba sing masagi hona jamalgi mahi sagani sel thum tan bagidi aphaba matang oi anauba lanthum lepsulo haibalai achawa sang amadi angam athau singa sanga tawbada kanaba amadi oija oithak phangani mathangi rashi asina sing rashi Chayol asidi adom sakri thangadaba amadi yetnagadaba thabak amata tawbiganu angam athau singi ingit yengna chapiu mi tinabada section biu budi loksing thokani planning haigani tung koina satkadaba thabak tawbada kanagani laik laisu tambada thawai yaugani Karada sumai pakani tawbatabu miga khana sainaba amadi marai yanabana singba thabak thoram amata tawbiganu mathangi rashi asina kaina rashi Chayol asi adomgi oinadi aphabana khara watpa aduga ayat apan khara henba oibana thabak tawbada khara section biu thoidokna angam mathau singa hena singna loinarabadi khudong saba phangani mitik mirau khangdrabadi khudong thiba mayong nagadori mahi tambada khoijang loi ahallaman singna haibadu taningdaba pokani tawbatabu honaba kanbiu amadi lepiganu mathangi rashi asina tula rashi Chayol asi adomgi rashina afaba amadi mawong taba phal piri adubu khara section bigadabadi saknaiba miyoi amadi asaw sang singa tinabasini makhoigi mihul amadi yaka yengna chapiu madugi kanaba phal phangani mahi masing tambada saukhatkani lahu singu bagi lamda su hena saukhatkani anauba yum kai sabagi thabak hauba yai senthok lambi su adum phaba oi hiram khudimak kanna honabiu mathangi rashi asina brisak rashi Chayol asidi isagi budi loksing puthokpiduna hek ngamba khai honabiu mahiroi singsu isagi thauda pukning sangna honabiu madugi mahi phangbang ngamgani anauba lawing kholna singwa lepsin bigi hairabasu afam chaba yenglaga lepiu asoba project ta paikhat piganu maram leitana paksat chapiganu khudong thiba mayong nabagi phalpi miga mungnaba amadi khana sainabagi thabak yariba makai tawbiganu mathangi rashi asina danu rashi Chayol asidi anauba karbar natraga anauba thabak thoram amata paikhat piganu asawa sang amadi angam athau khanbiu karbada mahi manai karbar taw singna hena kanagani sanaroi singsu adum phai min hena khangnagani lanthumdi marang adum kaigani bodi losing leiba mi singa tinabiu
कानब फल फंगनी लंगफई कारबारसु मयाई ओइरब कानगनी हक्सांगी ओइनदी खरा हेना सेक्शन बियु मथंगी राशि असिना मकर राशि चयोल असि अनौब महै तंबा हौबिगनु अनौब कारबारसु हौबिगनु थबक तौबदा हाना तुंग मांग मुन्ना येंगलगा तौबियु येंगनाबा मसिंगसु यामी अदुबु कॉम्पिटिटिव एग्जाम न सिंगबा थाबिबा याय पुकनिंग मरा तपकनी अरु अहेनगी पोलम फंगनी लौ इंखोल लेप्सिल्लबसु लेप्सिनबा करिसु कायदे हानादगी तौरकपा थबक थौरमसिंगदी लाइबक मपा चुंगनी मी मसक खंगना लोइनबियु मथंगी राशि असिना कुंभ राशि चयोल असि याय मरब ओइना फबा चयोलनी वखल वागदबा थबक खुदिंगमक थादोकपियु हिदानबगी थबकता माय पाकनी मिकोक थोंगबगी फल पी यारिबा मखै इथक थोंगबसिंगना यानबा चटपियु अरु अहेनगी मरी लेनबा थबक तौबसिंग कानगनी लौ इंखोलना सिंगबा लेप्सिलु हाइबा लै अनौबा युम कै सागनी मपा लेबाका समनबा करबा तौबसिंग सेंदोंग हेना फंगनी अदुबु मिफता सिंगदगी खरा सेक्शन बियु मथंगी राशि असिना मिन राशि चयोल असि हैसिंगना अमदी इसागी बुद्धि पुथोक्तुना होनबियु सरकार की थबक तानबा अमदी लोन सिंगबा तानबदा माय पाकनी कारबारसु मयाई ओइरब कानगनी महै तंबसु मयाई ओइना फगनी इथक थोंबसिंगा यका येंगना चटपियु ही तोंबिगनु सेल थुम तानबगी लमदी अदुम फै इसागी लाइबकनासु अदोमबु हेना मतेंग पांगबा हाइबदु ओइ अदुबु अदोमबु येंगसिनबा मीगी मसिंग यामी चैनल असिबु सब्सक्राइब तौबिरंबा अमदी वीडियो असिबु लाइक नंबिरंबा कौबिगनु।